Haukiba October 18 English Anika Kunmangada AMMOCCOC na pangthokiba one-day public discourse on reimaging the idea of Manipur haiba thoramda Mira Shaha Korina haiba Misak Ana Pangal Singda Moirang Kangleirondagi Hauzik Haikibada Wafambu Yamna Kana Yaningdaba Fongdorakli Hauzik Fabo Moirang Kangleironda Pangal Yabagi Wafam Laite, Moirang Kangleironda, Huidem Isai Haiba Laite, Lona Meitei Ningtona Pangal Asida Pikiba Apunba Sagai, Humfumathogi, Maming Dusu, Huidem Sagai Asi Yaude, Kupthana Yenglubada, Mira Saha Korina Paliba, Manipur Past and Present Volume 4 Haiba, and Sanazawa Laidik Asida Paliba Matang Asidi, A Raman Haiba, Misak Amana Mahaki, Wakaldagi Sagalaga, Asumna Oiramba Yai Haina. Pangida isilaba chapter amani loinana masida sunatana chapter aduda makhatana moirang kangleiron ga mari leinaba yauriba wafam sing pumnamak miyamda aranba lambida punana bakidamak samjin sajin kiba wafam ngaktani Manipur past and present haidiba lairik asida natana atopa mingchat pamba miyoi sing kayana moirang kangleiron amasung puari ki matangda aranba yumfam yaudaba wari lairik kaya puthokiba thengnare masi yamna laibak thibani amasung asigumba aranba wari singbu KG Moirang Kangleiron Kanbalov KMKKL na Yabangamloi Asigumba Maram Chadaba Lyric Sing Asinamaram Oduna Hauziki Mirol Kaktada Natana Tungi Mirol Suron Sing the Su Hena Lana Chatnaba Amadi Jayanabagi Machak Ama Oregani Loina Hantag Marak Asi Meitei Amadi Muslim Anina Ingna Chigna Laminariba Moirang Maikaida Maram Chadaba Wafam Kaya Puthoknaduna atamdana Kanglup anigi marakta singsep thaba manba thaong sing asi KMKKL haksin na lawbaga loinana khundaminariba Meitei amadi Muslim ani nasu asigumba wakai kaya asidagi chekshin minasi haikhre